ꯑꯩꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ CM ꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯗ ꯁꯦꯟꯇꯔꯗ ꯇꯛꯁꯟꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯄꯦꯟꯗꯗꯅ ꯑꯩꯁꯦ ꯃꯥꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯐꯝꯒꯦꯅ ꯂꯥꯛꯄꯅꯤ ꯗꯦꯜꯂꯤꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯈꯤꯕꯗ ꯑꯩ ꯉꯁꯤ ꯅꯨꯃꯤꯠ 20 days ꯁꯤꯗ ꯂꯩꯌꯦ ꯑꯗꯣ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ MPꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯣꯅꯔꯦꯕꯜ CM ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯊ꯭ꯔꯨꯗ ꯄꯥꯡꯊꯣꯛꯄꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯠꯄꯤꯈꯤꯗꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯕꯤꯔꯝꯗꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯛꯇꯈꯛ ꯈꯟꯅꯔꯒ ꯇꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯅꯤꯒꯤ ꯆꯥꯎꯔꯕ ꯂꯧꯁꯤꯟꯅꯕ ꯂꯩ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠꯇꯨꯅ ꯇꯁꯦꯡꯅ ꯇꯥꯛꯂꯦ ꯑꯩꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ CM ꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃꯗ ꯁꯦꯟꯇꯔꯗ ꯇꯛꯁꯟꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯄꯦꯟꯗꯗꯅ ꯑꯩꯁꯦ ꯃꯥꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯐꯝꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯍꯩꯉꯥꯡꯒꯤ ꯋꯥꯁꯤꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄ꯭ꯔꯣꯇꯦꯁꯁꯦ ꯃꯈꯥ ꯆꯠꯊꯗꯅꯕ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯥꯏꯕꯗꯤ ꯆꯪꯁꯜꯂꯤꯕ ꯈꯣꯡꯖꯪꯁꯦ ꯐꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯩ ꯄꯤꯁ ꯄꯥꯝꯃꯤ ꯃꯔꯨꯑꯣꯏꯅ ꯌꯨꯠ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯃꯥꯁꯤꯡꯒꯤ ꯈꯜꯂꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯩ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯒꯁꯨ ꯑꯩ ꯑꯇꯩ ꯃꯐꯝꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯩ ꯄꯤꯁ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ